Ipam khambi mai hore iduning thau leitrabra khambi mai kallase kanglei cha sa kanglalan pungyeire imana kaure khoibu saphilan phiset katlo tumkhun tan matam natre khomlen mi kap thoklase adugai ningsing ma thoktraba matam dagi hauna punna khunda leita minaklaba yelhau mi ai khoi haibadi tangkhul kabui kom maring anal khongjai maitai pangal amadi tongan bu phurup singi marakta nungsi chanana sarau marau narakpagi homin kamin narakpagi puari kayana mayung amasung maphe laktuna sagalakhiba manipuri ai khoigi rei pak iramdam amadi khunai ni adubu laibak thibadi haukiba megi tarik ahum dagi chatharakhiba kanglup ani gi tamthiba hingsa gi thogdok kaya nangasidi kanglup ani maki samjaraba nupi anga ason ana kaya gi mikap mirau kholtana atiya pakna nille ingna chikna nganjaramba manipur ngasidi malem gi mangda hingcha yaitam lamdam amagum uhalle asigumba yenghaidraba ima leibak ki saktam masibu asam da leiriba maitei khoina kaya kuini yengdun leikhigali nasidi tuminni yengdun leithokpagi pangaldu aikhoi gi ifamda leitre maramaduna asam gi tongan ba yelo phurup kaya gi mahiroi lup kaya ga khusam nazaraga aduga muksu maitei aikhoi gi CSO maira paibi club organization kayaga sungsin najaduna lagliba megi tarik kunmapan ningthokaba namit hozaida miyam gi oiba santi gi khongchat ama satnaba sem sajari namit adugi ayuk ki pung mapan dagi manipuri sahitya parisat assam hozai district committee gi sanglen dagi lamtha jagadoriba santi gi oiba miyam gi khongchat sida adom su maruk mapang kayaga loinana saruk yabiduna khongchat asibu mai pakan biu haina thoksin look all Assam Manipuri Students Union Central Committee gi maikei dagi noluk na paujen jari ipam khambi mai hore iduning thau leitrabra khambi mai kallase kanglei cha sa kanglalan pungyeire imana kaure khoibu saphilan phiset katlo tumkhun tan matam natre khomlen mi kap thoklase adugai ningsing ma thoktraba matam dagi hauna punna khunda leita minaklaba yelhau mi ai khoi haibadi tangkhul kabui kom maring anal khongjai maitai pangal amadi tongan bu phurup singi marakta nungsi chanana sarau marau narakpagi homin kamin narakpagi puari kayana mayung amasung maphe laktuna sagalakhiba manipuri ai khoigi rei pak iramdam amadi khunai ni adubu laibak thibadi haukiba megi tarik ahum dagi chatharakhiba kanglup ani gi tamthiba hingsa gi thogdok kaya nangasidi kanglup ani maki samjaraba nupi anga ason ana kaya gi mikap mirau kholtana atiya pakna nille ingna chikna nganjaramba manipur ngasidi malem gi mangda hingcha yaitam lamdam amagum uhalle asigumba yenghaidraba ima leibak ki saktam masibu asam da leiriba maitei khoina kaya kuini yengdun leikhigali nasidi tuminni yengdun leithokpagi pangaldu aikhoi gi ifamda leitre maramaduna asam gi tongan ba yelo phurup kaya gi mahiroi lup kaya ga khusam nazaraga aduga muksu maitei aikhoi gi CSO maira paibi club organization kaya ga sungsin najaduna lagliba megi tarik kunmapan ningthokaba namit hozaida miyam gi oiba santi gi khongchat ama satnaba sem sajari namit adugi ayuk ki pung mapan dagi manipuri sahitya parisat assam hozai district committee gi sanglen dagi lamtha jagadoriba santi gi oiba miyam gi khongchat sida adom su maruk mapang kaya ga loinana saruk yabiduna khongchat asibu mai pakan biu haina
थौसिनलुक ऑल असम मणिपुरी स्टूडेंट्स यूनियन सेंट्रल कमिटी की माइकई नोलुक न पाउजेंजरी।